MSTV में ताबीर सिंबु नमाइथम काजलना खुरमजरी हौजिक उन्थलगी अबा पाव पिजरी All Manipur Working Journalists Union Amazugi Sahi Amachukna Satharapa Golden Jubilee Celebration Tharonga Mai Lenina Special Awareness Come Account Opening Came with Tharom Ama National Small Saving Schemes Amadi Postal Life Insurance Scheme na Sindunangasi Manipur Press Club ta Pangthokre Tharom adu the Information and Public Relations Government of Manipur Director Dr. T.S. Saranjit Singh Director of Small Savings Department of Finance Government of Manipur Director Rajendra Nongthongbam Amadi All Manipur Working Journalists Union Amazugi President Bijoy Kaksing Tabam Susaru Yaki Tharom Aduga Mari Lenana IPR Director Dr. T.S. Saranjit Nahai Saving Tawagi Tabak Asi Yamna Kanaba Postak Amani Postal Department na Lakwal Aliba Tabak Tharom Kaya Asi Yamna Tagat Ningaini Adumo Inama Postal Office ta Miyoy Amana Karigumba Hiram Amada Kang Namba Lakpada Office Ki Staff Sing na Ningtina Guide to Winabo Hot Namba Pami Manipur laiba miyam saving tawagi chatnabi asi nongma nongmagi hengalakpagi mami tarakli miyam nasu kanaba yaba thabak sing yariba makai tawbiu haina su appeal tawki Regarding the project 1 year ki yaw when annually the amount of 50,000 ki mota asai 50,000 jo tahana ba akoina se dai putting the thapuni ki policy mari meri ke yaw laga ada saya mari tham yang orang kan dah saya lising yang kai interest yang orang kan lising yang kai kiri, tu na. Ada nggak saya annually ki insurance kita pihok kita, ada interest yang orang kan ada juga. Saya recurring deposit je, tu na yang lah, kau na, saya maru thado recurring deposit yang view kan saya director small saving na hai tu. Recurring deposit je yang na kan ada program ni na jukan je, tu na insurance ka tahu berapa ayam ba, jauh-jauh tahu je. Recurring deposit tahu raga China tu ayam thengna je tahu bilang ni hai na je. Why sing saya raga ayam nama saya ni export sing na hai dia perlu kita karam tu ni nasi, pasti hai raga ayam nama tu kita je. Physiotherapy ki oiba mobile OPD ambulance service Manipur ki oina su ahanba oina nawibong pung makhongda leiba Sidayai Hemi Home and Physiotherapy Clinic tak ngasi launch tawduna thamkre Manipur Cancer Care and Research Institute ki Karkinos ki Director Dr. Professor G.S. Marangthemna launch tawki launch tawba adugi matangda nawibong pung makhongda leiba Sidayai Hemi Home and Physiotherapy Clinic ta pangthokiba tharom aduga mai lenana Dr. G.S. Marangthemna phongdorakpada Physiotherapy haiba asi yamna maru oiba body movement tawba ngamdaba kaya asi masina ngamhalakadawrini masida natana cancer haiba asi desu Physiotherapy haibasi yamna maru oi masi layeng ba haibasi matam kuina chahi rom da changba maramna sanglaba matam adu hospital da leiduna layeng ba ngamdaba kaya ama leiri asiguma khudongsa daba kaya asigi yengduna physiotherapy gi oiba mobile OPD ambulance service thamnakpa haibasi leibak asigi oina khwaidagi laibak fabani Makata nasu district kuding magta thamba ngamba oirasanu haiba yafa paujal piraki Aduh physiotherapy ki role sina muscle khangde ama khangde akhoi gi muscle khangde bone khangde akhoi gi body movement to bangam darasi physiotherapy ki mateng jai tawrada tapna mat phalaga normal back to normal level da amu porok na ba chobo role ma physiotherapy ki lawi aduna ngasai gi pudamakti hospital na tawbudi ngam dabri na lapang ngam dabi yawi adege paralyzed tawga lai mayub da lai yawi aduma mayam do hai ba ndu busana tawri ba ngasi mobile health clinic ama physiotherapy ma Manipur da for first time how do ko se aduki mati akoi harau jai akoi da sama pi ba ya ba mating society samadi club de secretary association de ndu busana tawri ba ma ka sen har da ma paisang sam lai jo minate adu Amarom da Sidayai Hemi Home and Physiotherapy Clinic ki proprietor Yambyam Indibusana phongdorakpada hawjik lamdam asida chathariba lan asina maram oiduna miyoi kaya aso apan nangba masida physiotherapy haibasi yamna mathau tarakpa masina mateng pangninge haiduna su mafam da chatuna mateng pangba yadaba maramna asigumba service ama leiba taradi relief camp sing da su chatuna mateng pangba ngamnaba haiba wakhalon da puthorakpani relief camp sing da su chatuna free da layeng chathaba hawragani asigumba service asi lamdam asigi district khuding makta su thamnaba hotnaragani haiba wafam phongdokhi the relief camp sing the treatment chathab da ju ya chaw mating oigadra khanbe de ekhona mobile khogi clinic full equipment asi hapagadi relief camp sing free the treatment chathanba how the so mating pangani chathagi every monthly routine wise oina khona masi athu matamda relief camp am sing se akhona free the treatment chathanim tamta madu sem sanadam ta hakna han masi hodokchare aduga
masi mayang demand matung na mayang pam gugul tung na masigi athu matam da demand le ragadi ibi district kodimaki mobile clinic sing ayana gari ham gi thadu na basu ki saite ju ready le Political parties singi oiba mifam ama ngarang CM secretary ta pangthokpa sithagatli aduma mifam aduda article 355 satne chana de haiba khaktang da khanna ba ase apemba oide madugi mo center for singi thawong su handokpagi matang amadi kuki job furup sing asi ST list gi lokthokna bagi recommendation thana bagi matang da khanaram labadi miyamna henna apemba poknaram gadabani haina RPI athawale gi national secretary mayeswar thanaujam na phongdokre hiram asiga mari leina ngasi kasampata leba mahaki yumda pangthokhiba pawgi mifam amada mahakna makhata na hai chin kuki narco terrorist singna maitai furup ki micham kaya ama center for singna anakpada leina hatliba asi laibak sinba thungna khangnarabani masida center for singna yengduna leiba asigi matangda khannabagi mahuta manipurda article 355 chatnadabra haina khannaraga tokpa asi nungaite Amit Sahana Parliament external aggression yauri haina lauthokiba amadi state asida center force listing kaya marum changsilakpa asina article 355 asi chatnare haiba khangnabani adubu India amadi India gi state ama oibada natana India gi mingchat kaya pro liba Manipur asi illegal cooking narco terrorist singna thugaina mohona liba asida central force singna yengduna leriba asi karigino haiba khannagadabani haukiba chahi gi me ahumdagi hauraga chin cooking narco terrorist singna chatharliba lan asi thamapan phajilakpa asida sugi ground rule loina thugari haibasi khangnarba wafamni masida su handokpagi matangda wafam amata khanadaba asi laibak thibani masida sunatana nauna changlakpa illegal immigrants singsu hauji Indian constitution na piriba ST gi ngakdo asi loina phangnamgani adubu government ta mateng pangba oina Kukizo furup sing asi ST list yaufam thokti lokthokadabani haina taksilliba asina travel affairs ministry gi maikaidagi su state ki oiba recommendation tharaknaba khangalakpa lekhrabani masina Kukizo furup sing bu ST list gi lokthoknabagi process asi chada yankai changsilabani maram asina all political party gi mifam aduda su hiram asigi matangda khanafam thoi loinana leriba political leader khudingmakna political gi khudong chaba longnabagi wafam Tokthoklaga center da apunbagi oiba agenda amada apunbagi oiba voice ama thampham thokpani masida karigumba center na thabakta onthokta taragadi center gi leriba political party sing asi Manipur da changhandaba haina punna wariyap loba yarba matamni center gi yakayeng duna sum leraga maitai butumna hakhinama hotnariba asi tawiganu maitai tumna hakraba matung NCRT gi larikta maitai kauba furup ama leirami haina hablakpa ngaribra haina hangki अखोई लेरिबा मैम से पॉलिटिकल पार्टी मपान दकी लेरिबा हुजी पावर पाइबा सिंसे सी एक्शन लोखल अक्तबा तारगदी ओपोजिशन ओइरो नोइसु हुजी चप तप ताबी मंगांग मथम म चंगे अखोई कई हाई अखोई ने पामी से कनी नो हाइबे से पुखपा म चंगे हाइबदी डिप्लोमेसी सानरगा अमा मगी वाली नतबिदा एदे इवन रूलिंग सुसु इस अखोई अचौबा इस स्ट्रेट फॉरवर्ड ओइबा डिसीजन लोम चंगे अदुम तापनि अखोई सु यावना एनी बीजेपी ओइरो दगी कांग्रेस ओइरो जेडी ओइरो आरपीआई ओइरो एनी लेबिरे पुनमक से पुंजल कांदा करीगुंबा अखोई पुंजल असी अदुगा चक असे अखोई दिल्ली दा लेरकांदा अखोई करीगुंबा सिगी दुमिसी मनुसिदा अखोई कुकी टेररिस्ट कईगुंबा मुथतबा तारबती अखोई नोई की पॉलिटिकल पार्टी में हमसे मणिपुर अमता खोंदा हलोई से कोई हायरा सेबा लोई फाइमिना सी बीजेपी नि दवा नते कांग्रेस सुनत नते आरपीआई दंग सुनते जेडीयू दंग सुनते पुला पुंजल से नोई की पॉलिटिकल पार्टी में मणिपुर सी मसागी इंडिया की ममी पोरखरबा स्टेट अमा ओइबा मणिपुर से सिगी सिदा नोई याम कने यामना कुपना खन्नबा यौद्रबनिना यौदेना खंजरे कोइदी यौद्रबनिना कोई मणिपुर सिदा नोई पॉलिटिकल पार्टी अमता खोंदा हलरोइना हाइबसे कोई पुलप हाइमिनर सेबा अखोइन हाइजनिंगबदी अदुदा मखोइ से अदु स्ट्रिक्ट एक्शन लोखलतब्र येंसे लोखलतब तारदी मखोइ अमता खोंदा हलरोइबा अदुगी पोरबा स्ट्रिक्ट एक्शन म लोमिनर सेबा सिदा गातंगी Thasigi Kunipan Fawada Manipur Mafam Manga da Singwakadariba Kulngapa volunteer sing team Manga Asigi Battalion Commander Section Commander Amadi Deputy Commander Singh Lautolaga Miam da Kusinaragani Amadi Imaleba Kanava Fong na Tabak Tauragani Haina political activist Sapamsa Kang Nepal na Fong Dokre Ngarang dagi Hauduna Mafam Manga da Singwadaba Kulngapa volunteer sing Battalion Sing Sembagi Makatsa Tharpa Oinanga Sistu Imphal West Ki Terrorism Youth Progressive Club Amadi Thawa District Ki Sikong Sekmaida Ani suba amadi ahum suba battalion hangdokre battalion hangdokpaga mai lenena political activist thapamsa kanglepal na hai thama parnom asida kukina ko terrorist singna mai thakraba maitegi khul sing kan bangam
kanba amadi hanjan hanba Manipur lengakna hauzik fawba ngamdri masidagi hendokduna juribamda fawba cookies singna landarakli cookies singna mahan khraba maitegi lamsing lengakna hanjan hanba ngamgani haibasi thazabagi wangmada lakli hauzik zatharakliba thawang asina center amadi state anina manaraga maitei sing khongkut punsillaga hatnaba silabra haibasi chingnadaba ngamdri maram asina maitegi khul sing hanjanaba amadi ngak senaba volunteer singda lengakna khutlai sinabiro Manipur imagi sakdam kanabagi ihul aikhoida chakchana lei thama panasida uriba security arrangement asi maitaibu namthanabani maram asina aikhoi puna amata oina makeup thoktuna iramdam ase kalasi hauzik semgatliba team ase look natraga organization nate maitai ama oina lafam thokpa amadi maitai ipa ichul inaw singi thodang adu masak khamunyanaba hotnabani haiki ina hauzik luxury ba thodang se loop semba nateba aigi lanai over loopam semba natraga aina luchingbo inanaba semba du nateba aina ngasi luxury ba thodang sidi maitai ama oina logwamba thokpa thodang do aina luxaba aduga leiriba maitai ipa ichil naw mayam sidaida maitai ama oibagi thodang do mayamda masak khangmina nabo honaba duneba aikoina chachari basi loop semba nate Manipur ki kachin koya chingkhong chingya da chahi humpu humudra hena mayum makai saduna khundaleta duna leraklaba singda lamgi mapu ama oibagi pata lengak asina pigadabani haina Maitai Tribe Union MTU gi secretary Mutum Churamani na haikre wafam ase matam gi oina manama sing pothok duna mai paklaba farmer Larian mamit ki wangu nungai da leiba farm da pawmi sing da phongdokla duna Mutum Churamani na haikhibani mahakna makata khibada Maitai na Indian constituency gi makada SC listed changadabani haiba campaign gi makha satharakpa oina chingkong chingya da mayum makai saduna chai humpu humudra hena leraklaba singna pata paidana ngasi fawba leriba singda makhoi gi masa gi mamingda lengakna athuba matamda pata pibiu haibagi campaign chathaba hobani mahakna hai masi aikhoina yamna laina khanba yade masina aikhoigi identity ni masina aikhoigi integrity ni haraduna lengakna athubada thabak oina tawinaba appeal tarotli M. Churamani na makata na hai state asida leriba miyam na mapandagi pusilakliba tilhau chanam atay chana thakna maputlam sing asin natrabadi hingba ngamloi hai na khalamba kaya do ngasidi Larian mamit ke taromliba kaya si mahakumba farmer chama tholok labadi hangduna leriba labuk lamhang sing se chahi chupa pothok puthokduna green revolution ama ohenba ngamba thoklabadi lamdam sida mapandagi pusilakpadi laradana aikhoigi pothok singse mapanda puthokduna achauba income laktuna semilongi fibam phagatpa ngamgani haraduna Larian mamit kumba farmer kayal leriba singse miyam amadi lengakna pukning thawal famthoi haina su phongdokhi angdana leriba lamjingse masi phajana pachahi chupa green revolution gi mai pakpa ma ohenba ngamba targadi mapandagi pusalakpadi laradana aikoi Manipur gi pothoksi mapanda thadokhrega achouba income ma oibu ngamni haibado madusu aikoi ngasi mitna sangsangna ure aduna Larian mamit kumba agriculture scientist singdagi hena hi singaba adugumba isa singsida aikoi miyamna amadi lengakna pukning thawgat pham thoi ma koi asigumba singse masi promote tawpham thoi haji thamjari kanglei matang sida nunthulge pawsanok sablo shinjare mi eng tabiriba singbu amuka hanna khurumjari